FIFA World Cup lising ani kuntarukta saruk yariba Iran gi national team na chathok chasin tawbada ayat apan pirakpadagi Iran gi World Cup team na FIFA da wakatlagani haina Iranian Football Federation gi wangangloi amana phongdorakli wangangloi aduna hai tournament asigi preparation schedule mangjawnana submit tawkhrabasu tournament asigi organizer singna team asi chathok chasin tawbada athingba thamnakliba asi laibak thibani athingba asina maram oiraga team asigi technical staff ke plan sing thabakta onthoknaba hotnabada chawna khudong chadaba mayokna hale lakliba nomaijing numitta team asi Los Angeles ta Belgium ga lamba thengnagadawriba asigi mangoinana Mexico gi Tijuana da leiba base camp tagi United States ta chatnaba thaurang tawrambani adubu athingba pirakhibani match adu numit yungba matamda sanagadaba oibana US ta mangjawnana chatpada ayaba pibiyu masina sanaroi singda mafam aduga chusinnanaba hotnabada chawna mateng panggadawribani sanagadawriba mafam aduda numit nini ngankhatna yaurabadi final training session chathaba ngambaga loinana match asigi damak sem sariba sing finalize tawgadawribani hainasu wangangloi aduna makhatana phongdorakli